Mayai Kaba Kani Amadi number 4 May Thaduna Manghankhre. English ingani kunmari gi December gi tang kunipanda akaknaba pau ama fangbadagi Mantri Pukri area da Palem Amadi WMO anina kutsamnaduna drive chathabada Tata truck amada Kani packet maudramapan Amadi number 4 packet kuntramari yaurambadagi fagatpa ngamkhraba matung faraba potlam singadu ngasi lamsang apunba mairapaibi Amadi lamdengi mairapaibi singna kutsamnaduna lamdengda mai thadokduna Manghankhre. Kani packet maudrama panadu international market ta lupa crore tara amadi number 4 packet kuntramari aduna market value da lupa crore amarom oigani hairi. Lan khatang thaba khatang duna aikhoi mama oigadaba nati ngasi aikhoi gi isa singse karamba tangka phibam da leirabage haibado drak na laisuraba hing na siba manduna leiraba sigumna baigi khunai gi izati gi ifuraba sibu mutana bagi damakta mama oiba akhoi khuding mak henjanna isa singse karamba niti niyom da chali karamba kanglon da leiri ya hanjilakpa matamda isa singa aikhoi ga yamna nungsiba mawongda aikhoi gi wari watai tanadana isa sa afaba sinjak saw aigi iramdam aigi khunai aigi ifurup se mutkidore haibagi asigumna nungsi bawari mayama malibiduna tahan bagi tangkak se oire haiba wapum se tamjagi. Thank you.